Good morning mga kunsiba. Ngasi yung taram nautsari. Ado ngasi di ngasay hawbudi hawgot lebo ko. Ngasay nabudi. Ado ako makunin siya. Kwaman natin. Po law gitaw ni tukan. Sige. Mana luar ba? Luar sa akin sa gadam. Andahan do. Yam na na sa luyati. Oh. Jadi Ado chatlaw jira. Chatlaw jira ba? Ako boksu sida duk thadui tawale. Kai lei mayam no una thi. Habo. Hana da chawgi aduga halaga on haira'age chawgi han. Aise pot lo re hale ado ako mana ngasi je kano tawji na haibane. Phau ko se na haibo. Ado phau ko na bun ta. Ako ma dam ta haibige. Dukaan da lehubune ba khama da ai dukaan da ta thu ge khama da phau ko la je na hai na ba ai ju dukaan tholai dukaan da tholai ai je hujik ma nó phau ko lu je da ne ko lu lo phau ko thok tu je atai gi na te da khoi chi ju Hayeng ngoài nãy mình tôi lạ nên là hay vậy mà khi được mới xóa nó trọ à tôi chơi hàng mới mi mà lấy tiền rồi mà khi xóa nó vậy nó tôi chơi được ngoài nãy mình tôi lạ nên là hay thả phá với lạc của tôi rồi nó phâu rồi có thuốc rồi đi ông nhà rồi đấy đó mà cô rồi lắm không à xin này ngoài đây đi nó phâu cô là càng ta hay lại hả si guys je tawi jong ucek ma thi ma fighter bi le ram ha ucek ama he pai re bu ko ado no ucek ma thi loi fighter bi le sa kan tu ucek ma thi loi fighter le ma pi lo ne oi do tu ucek ama he pai ro pone ma ju ucek tu lak ye no he ha ki han ha to thong to cha tho lo hai ta to hoi be to hoi da ba tu ucek ma thi de kai hon de si cheng tu ane buko aduga amoy 좀 파이저 렘네바 아유 잠도 탁게 nangi si yawa ba si 아유 잠 탁니 해 봐. 아코보 놀람바기 na mapan 코보 놀람바니나 코바디 아사포티 비제 미둠 양항에 Ganto mi yang pak chat rồi làm gì không mang cái chắc không nó không được mà xô xô bay cái mang cái nó không được lấy làm đấy chả bay liệp đây đấy có chả gì cây lấy đâu nào xô lấy đi udre ado ai je khama ga sta phom to ko min no gi ka ba je khama no ka ne ba ko aduga ai na ma kha da le ho ni khama na ko ma thak to ka ga ne ba khama user ro ba adugi ai na nga le ga user du ne ba ada ai ma kha da le ho ra gi ko ma này chị không mà hay gì hầu dễ hẳn cái nói tàu lên mì đi kèm ta nga kìa mà hả làm đấy coi nó hắn tớ mẹ khai để tung cuột thì cuột đi cái gì hả kìa bà he anh nè mà anh nè thì cuột đi rồi Semaina ni anh thầm gì mà mang đã anh thầm gì đâu semaina ni mà mang anh thầm si biom je le ho ram mà semaina ni mi aina ni mi asaina tham mani
ꯍꯥꯟꯅꯒꯤ ꯐꯤꯂꯝꯗꯣ ꯑꯗꯨꯝ ꯊꯝꯕꯅꯦ ꯑꯗꯨꯅꯤ ꯀꯣꯠꯂꯒ ꯂꯣꯏꯔꯒ ꯑꯗꯨꯝ ꯑꯩꯗꯤ ꯑꯗꯨꯝ ꯊꯝꯃꯦ ꯀꯣꯠꯄꯗꯤ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯤꯟꯅꯕ ꯑꯃꯨꯛ ꯇꯧꯔꯅꯦꯕ ꯑꯁ ꯐꯧ ꯀꯣꯠꯄꯕꯨꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯐꯧꯁꯦ ꯑꯝꯇ ꯊꯤꯟꯗꯣꯛꯅꯕ ꯍꯧꯖꯤꯛ ꯄꯨꯟꯁꯤꯟ ꯈꯣꯠꯆꯟ ꯑꯝꯇ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯑꯁ ꯑꯗꯣ ꯐꯧꯗꯣ ꯇꯥꯛꯑꯝꯃꯦ ꯐꯧ ꯇꯥꯛꯑꯝꯃꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯂꯧꯑꯣꯅ ꯍꯥꯏꯔꯛꯑꯦ ꯆꯦꯡꯀꯨꯞꯀꯀꯣ ꯑꯗꯣ ꯑꯩꯅ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯗꯨꯀꯥꯟ ꯉꯥꯛꯇꯪ ꯁꯨꯝ ꯁꯪꯉꯨꯈꯤꯒꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨ ꯗꯨꯀꯥꯟꯗ ꯊꯣꯛꯎꯈꯤ ꯗꯨꯀꯥꯟ ꯌꯧꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦ ꯗꯨꯀꯥꯟ ꯌꯧꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦꯀꯣ ꯗꯨꯀꯥꯟꯕꯨꯗꯤ ꯌꯧꯕꯨꯗꯤ ꯌꯧꯔꯛꯑꯦ ꯗꯨꯀꯥꯟꯗ ꯌꯧꯔꯛꯑꯦ ꯑꯗꯣ ꯉꯔꯥꯡꯒꯤ ꯑꯩꯅ ꯑꯂꯨ ꯂꯧꯔꯨꯏ ꯍꯥꯏꯕꯗꯣ ꯑꯂꯨꯁꯦ ꯍꯩꯗꯣꯛꯇ꯭ꯔꯤ ꯍꯥꯏꯕ ꯉꯥꯛꯂꯦ ꯍꯩꯗꯣꯛꯀꯦꯅ ꯇꯧꯕꯅꯦ ꯆꯠꯁꯤ ꯍꯩꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯄꯣꯠ ꯑꯃꯨꯛ ꯂꯧꯕ ꯑꯃꯨꯛ ꯆꯠꯎꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯦꯡꯁꯨ ꯑꯃꯨꯛ ꯇꯛꯄ ꯐꯧ ꯑꯃꯨꯛ ꯇꯛꯄ ꯑꯃꯨꯛ ꯆꯠꯎꯔꯦꯗꯅ ꯉꯥꯛꯇꯪ ꯂꯩ ꯍꯩꯗꯣꯛꯑꯒꯦ ꯁꯤꯅ ꯋꯥꯔꯦ ꯑꯂꯨꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯐꯖꯕꯅꯦ ꯑꯃꯨꯛꯀ ꯑꯩ ꯎꯠꯂꯛꯀꯦ ꯑꯂꯨꯗꯣ ꯑꯗꯨꯝ ꯐꯖꯕꯅꯦꯕ ꯀꯌꯥ ꯍꯟꯗꯛꯇꯤꯀꯌꯥ ꯑꯄꯠꯄꯗꯤꯀꯌꯥ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯤ ꯌꯣꯟꯕꯗ ꯀꯦꯖꯤꯗ 15 ꯑꯗꯨꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯍꯩꯗꯣꯛꯑꯅꯤ ꯁꯤꯃ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯈꯥ ꯇꯥꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯂꯣꯏꯁꯟꯕꯗꯤ ꯂꯣꯏꯔꯦ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯀꯦꯅ ꯇꯧꯕ ꯏꯃꯥꯟꯅꯕ ꯑꯃꯒ ꯁꯨꯁꯤꯜ ꯂꯥꯛꯑꯦ ꯃꯥꯒ ꯆꯠꯇꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨ ꯑꯝꯇ ꯆꯠꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯍꯥꯏꯔꯛꯑꯒꯦ ꯑꯩꯁꯦ ꯍꯧꯖꯤꯛꯇ ꯉꯥꯏꯔꯤꯕ ꯏꯃꯥꯟꯅꯕꯗꯨꯒ ꯃꯥꯒ ꯆꯠꯂꯨꯕꯅꯦ ꯃꯥꯏꯁꯨ ꯕ꯭ꯂꯣꯛ ꯑꯃ ꯑꯊꯨꯕꯤꯗ ꯍꯥꯡꯉꯛꯑꯅꯤ ꯀꯩ ꯆꯦꯅꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗꯣ ꯀꯩ ꯃꯥꯒꯤꯗꯤ ꯀꯌꯥ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯗ꯭ꯔꯤꯕꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯃꯤꯡ ꯊꯣꯟꯗ꯭ꯔꯤꯕ ꯃꯥꯏ ꯃꯃꯤꯡ ꯊꯣꯜꯂꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯂꯤꯡꯛ ꯑꯗꯨꯝ ꯍꯥꯞꯄꯛꯑꯒꯦ ꯗ꯭ꯔꯦꯁ ꯑꯝꯇ ꯍꯣꯡꯗꯣꯛꯈꯤ ꯌꯥꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯒ ꯆꯥꯛꯇꯤ ꯆꯥꯊꯣꯛꯇꯣꯏꯅꯦꯕ ꯆꯥꯛ ꯆꯥꯅꯕ ꯇꯧꯗꯣꯏꯅꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕ ꯑꯗꯣ ꯑꯩꯁꯦ ꯏꯃꯥꯟꯅꯕꯗꯣ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯆꯥꯛ ꯆꯥꯒꯣꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯆꯥꯔꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡꯗꯣ ꯀꯩ ꯍꯤꯟꯖꯥꯡꯅೋ ꯉꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯅꯦ ꯑꯩꯈꯣꯏ ꯃꯥ ꯅꯣꯏ ꯆꯥꯔꯕꯣ ꯃꯥ ꯑꯩ ꯆꯥꯛꯁꯤꯔꯣ ꯆꯥꯛꯁꯤ ꯌꯥꯝꯃꯤꯍꯦ ꯈꯔ ꯈꯥꯏꯗꯣꯛꯎꯔꯣ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯒꯦ ꯆꯥꯔꯝꯗꯥꯏꯗ ꯁꯂꯥꯠꯀꯤ ꯃꯆꯜ ꯀꯩꯀꯩ ꯁꯦꯝꯃꯤ ꯑꯗꯣ ꯑꯩꯁꯨ ꯆꯥꯛ ꯆꯥꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡ ꯁꯤꯒꯤ ꯁꯣꯏꯕꯨꯝꯒ ꯉꯥꯒ ꯊꯣꯡꯕ ꯑꯗꯨꯒ ꯁꯂꯥꯠ ꯑꯃꯒ ꯁꯦꯝꯍꯧꯔꯤꯕꯀꯣ ꯑꯩ ꯆꯥꯛꯁꯤ ꯌꯥꯝꯃꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯤꯗꯤ ꯉꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯑꯩ ꯍꯧꯖꯤꯛ ꯎꯠꯈꯤꯕꯗꯣ ꯑꯗꯨꯒ ꯁꯂꯥꯠ ꯑꯃꯒ ꯁꯤꯜꯂꯦ ꯑꯗꯣ ꯎꯗ꯭ꯔꯦ ꯑꯗꯨ ꯁꯂꯥꯠꯇꯨ ꯁꯤꯁꯦ ꯑꯁꯤꯒ ꯆꯥꯔꯅꯤ ꯍꯥꯎ ꯍꯥꯎꯇꯦ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯑꯩꯈꯣꯏ ꯚꯥꯏꯗꯤ ꯉꯥꯒ ꯁꯣꯏꯕꯨꯝꯒ ꯄꯤꯖꯗꯦ ꯃꯥꯏꯗꯤ ꯑꯂꯨ ꯑꯉꯥꯡꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯣꯝꯕꯣꯏ ꯀꯩꯕꯣꯏ ꯇꯧꯋꯦꯗꯅ ꯃꯦꯠꯄꯤꯔꯒ ꯑꯗꯨ ꯑꯣꯏꯅ ꯆꯥꯔꯦ ꯍꯥꯎꯋꯦ ꯁꯂꯥꯠ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯤ ꯌꯥꯎꯗ꯭ꯔꯦ ꯐꯖꯅ ꯍꯥꯎꯋꯦ ꯑꯗꯨꯅ ꯑꯝꯇ ꯆꯥꯈꯤꯒꯦ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦ ꯑꯗꯣ ꯆꯥꯛ ꯆꯥꯕꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯆꯥꯍꯧꯔꯤ ꯏꯃꯨꯡꯗ ꯑꯗꯣ ꯑꯩꯁꯨ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯉꯥꯛꯇꯪ ꯐꯦꯟ ꯃꯈꯥꯗ ꯉꯥꯛꯇꯪ ꯂꯩꯒꯦ ꯌꯥꯝ ꯁꯥꯕꯅ ꯂꯣꯏꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯁꯥꯝ ꯁꯥꯕꯁꯦ ꯀꯥꯂꯦꯟ ꯑꯣꯏꯔꯒꯁꯨ ꯍꯟꯗꯛꯀꯤ ꯈꯨꯠꯁꯥꯁꯤꯗꯤꯀꯣ ꯄꯨꯔꯥ ꯃꯤ ꯅꯥꯅꯤ ꯃꯁꯤꯒꯤꯁꯤ ꯁꯤ ꯈꯨꯠꯁꯥꯁꯤꯗꯤ ꯑꯗꯨꯅ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯑꯗꯨꯒ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯊꯣꯛꯇꯨꯅꯦꯕ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯁꯦ ꯉꯁꯥꯏꯗꯩ ꯁꯨꯝ ꯄꯣꯊꯥꯔꯨꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯐꯣꯟꯁꯤꯁꯨ ꯃꯩꯁꯨ ꯌꯥꯝ ꯌꯥꯎꯗ꯭रेबको ꯑꯩ ꯉꯁꯥꯏ ꯌꯨꯇ꯭यूब ꯀꯩꯀꯩ ꯁꯨꯝ ꯌꯦꯡꯊꯣꯛꯑ ꯁꯨꯝ ꯂꯩꯕ
ꯑꯗꯨꯅ ꯑꯩꯁꯦ ꯐꯣꯟꯁꯦ ꯆꯥꯔꯖ ꯇꯧꯁꯜꯂꯝꯃꯒꯦ ꯑꯗꯨ ꯑꯩ ꯗꯨꯀꯥꯟ ꯉꯥꯛꯇꯪ ꯁꯪꯉꯨꯈꯤꯒꯦ ꯑꯩꯈꯣꯏ ꯃꯥ ꯏꯃꯨꯡꯗ ꯊꯥꯖꯟꯕꯤꯔꯛꯑꯒꯦꯕ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯆꯪꯉꯛꯑꯒ ꯑꯁ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯕꯥꯒꯤ ꯀꯥꯒꯤ ꯃꯥꯒꯤ ꯐꯦꯟ ꯃꯆꯥ ꯑꯃ ꯂꯩꯕꯤꯌꯦꯕꯀꯣ ꯑꯩꯈꯣꯏ ꯆꯥꯅ ꯑꯗꯨꯗꯣ ꯐꯤꯠ ꯇꯧꯕꯤꯕꯅꯦꯕ ꯑꯗꯣ ꯗꯨꯀꯥꯟꯗ ꯂꯩꯕꯤꯕꯅꯦ ꯑꯗꯨ ꯗꯨꯀꯥꯟꯗꯩ ꯆꯪꯉꯛꯑꯒ ꯑꯁꯤ ꯐꯤꯠ ꯇꯧꯕꯗ ꯅꯨꯡꯗꯥꯡ ꯄꯨꯔꯥ ꯇꯥꯊꯣꯛꯈ꯭ꯔꯦ ꯕꯥꯁꯤꯁꯦ ꯍꯥꯞꯄꯗꯒꯤ ꯈꯔ ꯅꯨꯡꯉꯥꯏꯕ ꯕꯥ ꯍꯥ ꯍꯥꯕ ꯐꯦꯟ ꯍꯥꯞꯄꯗꯒꯤ ꯍꯥꯕ ꯐꯦꯟ ꯍꯥꯞꯄꯗꯒꯤ ꯈꯔ ꯅꯨꯡꯉꯥꯏꯔꯕꯅ ꯍꯪꯉꯤꯅꯦ ꯑꯩꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯤꯗ ꯑꯩꯈꯣꯏ ꯃꯥꯁꯨ ꯁꯤꯗ ꯆꯥꯛ ꯊꯣꯡꯉ ꯂꯩꯔꯦ ꯗꯨꯀꯥꯟ ꯀꯅꯥ ꯐꯝꯃꯛꯑꯒꯦ ꯃꯥ ꯑꯩ ꯊꯣꯛꯑꯒꯦ ꯗꯨꯀꯥꯟꯗ ꯑꯗꯨꯅ ꯑꯩ ꯗꯨꯀꯥꯟꯗ ꯑꯃꯨꯛꯇꯪ ꯂꯩꯔꯨꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯛ ꯆꯥꯔꯦ ꯀꯩ ꯏꯟꯖꯥꯡꯅꯣ ꯆꯝꯐꯨꯠꯀ ꯏꯔꯣꯝꯕ ꯑꯃꯒ ꯆꯝꯐꯨꯠꯅꯦ ꯁꯤ ꯀꯥꯝꯃꯤꯁꯦ ꯍꯤꯁ ꯂꯥꯎ ꯀꯥꯝꯃꯤꯁꯦ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯑꯣꯏꯅ ꯆꯪꯉꯛꯑꯒꯦ ꯈꯣꯏꯕꯣꯛ ꯗꯨꯀꯥꯟ ꯃꯊꯟ ꯂꯩꯌꯦ ꯑꯩꯁꯨ ꯂꯩꯕꯤꯔꯨꯈꯤꯒꯦ ꯑꯗꯣ ꯑꯩꯁꯦ ꯆꯥꯝꯇ ꯆꯥꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ ꯑꯩꯈꯣꯏ ꯏꯟꯖꯥꯡꯗꯣ ꯏꯔꯣꯟꯕꯗꯤ ꯑꯣꯏꯍꯧꯕꯅꯦꯕꯀꯣ ꯑꯩ ꯎꯠꯂꯛꯀꯦ ꯈꯣꯏꯕꯣꯛꯇ ꯑꯩꯁꯦ ꯆꯥꯈ꯭ꯔꯦ ꯍꯥꯎꯕ꯭ꯔꯣ ꯏꯔꯣꯟꯕ ꯀꯩ ꯏꯔꯣꯟꯕꯅꯣꯕꯣ ꯆꯥ ꯂꯩꯔꯝꯃꯦ ꯏꯔꯣꯝꯕ ꯑꯗꯨꯒ ꯉꯁꯥꯏ ꯏꯟꯖꯥꯡꯗꯨꯒ ꯆꯝꯐꯨꯠꯀꯔꯣ ꯍꯥ ꯑꯩ ꯆꯥꯛꯇꯤ ꯀꯗꯥꯏ ꯑꯣ ꯁꯤꯗ ꯂꯩꯁꯦ ꯕꯥꯏꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛ ꯏꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛ ꯏꯜꯂꯦ ꯏꯔꯣꯝꯕꯒ ꯆꯝꯐꯨꯠꯀ 이런만 짬뽕 ꯃꯈꯨꯠꯅ ꯆꯥ ꯇꯜꯂꯦ ꯍꯥꯏꯔꯣ 이런만 짬뽕 ꯃꯊꯟꯇ 하고 ꯍꯥꯃ 상대 ꯐꯦꯟꯁꯦ ꯌꯥꯝ ꯐꯖꯅ ꯎꯪꯉꯦ ꯑꯩꯈꯣꯏ ꯕꯥꯏ ꯐꯦꯟꯁꯦ 나간나간 거들와 Om the night, do you ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯎꯔꯦ ꯑꯗꯣ ꯑꯗꯨꯝ ꯍꯥꯎꯔꯦꯕꯀꯣ ꯏꯟꯖꯥꯡꯗꯣ ꯏꯔꯣꯝꯕ ꯑꯃꯒ ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕ ꯑꯃꯒ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯨꯝ ꯍꯥꯎꯔꯦ ꯑꯗꯣ ꯆꯥꯛꯆꯥ ꯇꯣꯛꯑꯕꯅꯤꯅ ꯑꯗꯣ ꯑꯩꯁꯦ ꯑꯩꯈꯣꯏ ꯕꯥꯏ ꯗꯥꯏꯂꯥꯏꯁꯤꯁ ꯀꯩꯀꯩ ꯑꯩꯈꯣꯏ ꯆꯥ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯥꯏ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯔꯨꯈꯤꯒꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣꯀꯣ ꯑꯗꯨꯒ ꯕꯦꯜ ꯕꯇꯟꯗꯨꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯎꯅꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯜ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯁꯣꯏꯗꯅ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯄꯥꯏꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯕꯥꯏ ꯕꯥꯏ